Naga taruk fakhibaki matangda security agency singna CM da achumba pau pikidi haina awangbo newmaina phongdokhre me tarahom doida naga taruk fajinkhibgi matangda security amasung intelligence agency singna chief minister Imran Khan chanda achumba paudam pikidi haina Naga People's Front NPF Manipur State Unit ki president awangbo newmaina phongdokhre langol tarungda leiba party asigi office da pangthokpa paugi mifam amada mahakna haiki chief minister na handak Makhan village da laklamba matamda victim amasung phajilubadagi thadoroklaba hostage singna tamba pau tabada angakpa pokhi investigating agency amadi security forces singna chief minister da aranba pautam silavra haibagi singna ningai oi nagamicham phajilubagi thogdok hoba sing amadi thadoroklaba hostage singna phongdokpa wafam official report ta mamita dribasi singna ningai oi awangbo newmaina phongdokhibagi matung ina me tara homdo da lailon wifi da mioi tara nipan phajinkhibagi manung da tara nithoi thadoroklaga tarukti makhatana phajinduna thamhauri thadoroklaba mioi sing aduna thogdok adugi matangda marik chumba pawdam pikhibaga loinana makhoi phajilluba mioi sing adugi masak maming phaw mayek sengna phongdoki phajillubadagi thadoroklaba mioi sing adu khwaidagi maru oiba witness oina lofam thoi adubu police na hairiba mioi sing adudagi ngasi phaw makal amatagi information longnaba honadi haiki